ꯁꯤꯁꯦ ꯌꯦꯡꯉꯨꯇꯣ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯄꯨꯔꯛꯄꯗ ꯌꯥꯎꯔꯛꯏꯅꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯗꯦꯜꯂꯤꯗ ꯂꯥꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯍꯤꯡꯉꯤꯌꯦ ꯃꯃꯤꯠꯀꯁꯨ ꯇꯔꯨꯡ ꯇꯔꯨꯡ ꯌꯦꯡꯉꯨꯅꯦ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯣ ꯃꯥ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯛꯑꯒ ꯂꯥꯛꯄꯒꯤꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯁꯤꯕꯨ ꯐ꯭ꯂꯥꯏꯠ ꯇꯣꯡꯉ ꯂꯥꯛꯄꯒꯤ ꯋꯥꯔꯦꯕ ꯃꯥꯁꯦ ꯀꯩ ꯄꯤꯖꯔ ꯍꯤꯡꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯁꯨ ꯁꯣꯔꯕꯨ ꯌꯥꯝ ꯑꯣꯛꯁꯤꯖꯦꯟꯕꯨ ꯌꯥꯝꯅ ꯐꯪꯉꯝꯃꯣꯏ ꯃꯥꯗꯤ ꯍꯤꯡꯉꯤ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯕꯨ ꯃꯥꯏ ꯐꯦꯃꯤꯂꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯒ ꯃꯥꯗꯤ ꯗꯦꯜꯂꯤꯗ ꯂꯥꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯇꯤꯟꯕꯧ ꯍꯦꯛ ꯅꯨꯡꯁꯤ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄ ꯅꯨꯡꯁꯤꯌꯦ ꯇꯤꯟꯁꯨ ꯅꯨꯡꯁꯤꯌꯦ ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤ ꯆꯥꯔ ꯍꯤꯡꯗꯣꯏꯅꯣ ꯍꯥꯏꯕ ꯅꯪꯕꯣ ꯀꯔꯤ ꯆꯥꯔ ꯍꯤꯡꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯅꯪꯕꯣ ꯅꯨꯡꯉꯥꯏꯇꯦꯕ ꯇꯧꯔꯤꯁꯦ ꯍꯤꯡꯉꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯀꯣꯛꯁꯨ ꯂꯦꯡꯉꯤꯁꯦ ꯃꯀꯣꯛꯀꯤ ꯃꯆꯤ ꯑꯅꯤꯁꯦ ꯂꯦꯡꯉꯦꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯀꯔꯤ ꯆꯥꯔ ꯍꯤꯡꯗꯣꯏꯅꯣꯕ ꯅꯪꯕꯣ ꯏꯇꯥ ꯅꯪ ꯀꯔꯤ ꯆꯥꯔ ꯍꯤꯡꯗꯣꯏꯅꯣꯕ ꯅꯪ ꯅꯃꯥ ꯅꯄꯥ ꯂꯪꯊꯣꯛꯑꯃ ꯂꯥꯛꯏꯗꯤ ꯀꯔꯤꯒꯤꯅꯣꯕ ꯂꯩꯍꯧ ꯌꯥꯗ꯭ꯔꯕ ꯅꯪꯕꯣ ꯅꯪꯗꯤ ꯊꯕꯛ ꯇꯧꯕ ꯑꯃꯁꯨ ꯂꯩꯔꯣꯏ ꯀꯔꯤ ꯆꯥꯔ ꯍꯤꯡꯅꯤ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯡꯉꯣ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯃꯥ ꯍꯤꯡꯍꯟꯕꯤꯒꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯑꯩꯅ ꯃꯥꯗꯣ ꯁꯤꯗ ꯊꯝꯕꯤꯔꯦꯕꯀꯣ ꯍꯤꯡꯅꯕ ꯌꯨꯝꯗꯒꯤ ꯂꯥꯛꯄꯒꯤꯅꯤ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯇꯤꯟ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤꯅ ꯇꯤꯟ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯁꯤꯗ ꯍꯤꯡꯅꯕꯅ ꯊꯝꯕꯤꯔꯕꯅꯦꯕꯀꯣ ꯃꯅꯥ ꯈꯔꯒ ꯊꯥꯗꯕꯤꯔꯦ ꯃꯅꯥꯁꯨ ꯈꯔ ꯍꯥꯞꯄꯤꯔꯦ ꯃꯥ ꯆꯥ ꯌꯥꯅꯕ ꯑꯗꯨꯒ ꯍꯤꯡꯍꯜꯂꯅꯤ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯅ ꯃꯥꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯣꯏꯕꯒꯤ ꯇꯤꯟ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯍꯤꯡꯍꯟꯁꯤꯀꯣ